Tripurada Laishram Samarendra-Gi Suba Mapok Kumon Thouram Pangthoklagani Hairi, Laishram Samarendra Birth Centenary Celebration Committee Imphal amadi Patriotic Writers Forum Tripurana Anina Kusamnaraga Lakliba June Kuntragi Nungtil Pung Manga Taba Matamda Agartala Press Club ki Auditorium da Sagnairaba Aiba Laishram Samarendra-Gi Suba Mapok Kumon Thouram Pangthoklagani Laishram Samarendra Birth Centenary Celebration Committee na haukiba chahi lising adi kun gamangagi July kundagi hautokiba ningsing thoram asigi makha chatharapa thoram oina lakliba June kuntrada Tripurada Pangthoklagani thoram aduda a celebration committee ki convener su oiriba Sahitya Academy Awardee Sarachan Thiamna Athoiba Mithunglen Patriotic Writers Forum Tripura ki President Khatrimayum Madhavi Sinhana Thouram Mapu amadi Manipuri Sahitya Parishad Tripura ki General Secretary Silaibam Khelamona Akhanaba Mithulen oina sarukyagani loinana chahi ama chupna chatharakpa aiba ibi chahi asigi chahi chama surakpagi Kumon Thouramgi loishinbagi mapumoiba thoram lakliba July ki tang kunda Imphal da pangthokani hairi